ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝꯅ ꯀꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯀꯪꯂꯩ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯉꯣꯜꯍꯜꯂꯤꯕ ꯊꯥ, ꯂꯣꯏꯗꯥꯝ ꯊꯥꯖꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯊꯥ, ꯎꯔꯤꯕ ꯃꯈꯩ ꯌꯦꯡꯅꯤꯡꯕ ꯊꯃꯣꯏꯗ ꯃꯄꯥꯎ ꯀꯌꯥ ꯇꯝꯂꯛꯈꯤꯕ ꯃꯦꯔꯥꯒꯤ ꯊꯥꯅꯦꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯊꯝꯕꯥꯜ ꯁꯅꯥ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯀꯞꯆꯩ, ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯩꯁꯥꯛꯇꯅ ꯌꯣꯝꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯕꯨ ꯈꯥꯡꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯂꯩꯔꯔꯦ꯫ ꯃꯇꯝ ꯑꯃ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯐꯝꯗꯨꯅ ꯄꯥꯃꯨ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯖꯈꯤꯕ꯫ ꯍꯧꯖꯤꯛꯅ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜꯗ ꯑꯃꯨꯕ ꯃꯆꯨꯅ ꯂꯩꯇꯦꯡꯂꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯞꯂꯤ ꯀꯞꯂꯤ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯩ, ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯑꯁꯨꯛ ꯈꯪꯗ꯭ꯔꯤꯕ? ꯑꯩꯁꯨ ꯍꯤꯡꯅꯤꯡꯉꯤ, ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯩꯁꯨ ꯍꯤꯡꯅꯤꯡꯉꯤ꯫ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯑꯁꯨꯛ ꯑꯋꯥꯕ ꯆꯩꯅꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯜꯂꯦꯐꯝ ꯈꯪꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯂꯩꯆꯤꯜ ꯃꯄꯣꯜꯂ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯩ ꯃꯍꯜ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯖꯔꯕ ꯃꯇꯧꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯔꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯖꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯗꯨꯅ ꯍꯥꯏ, ꯕꯦꯝꯃ, ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ? ꯂꯥꯛꯑꯣꯅꯦ, ꯇꯨꯝꯂꯔꯣ꯫ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯅꯆꯥꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯤꯌꯦ꯫ ꯑꯁꯤꯛꯄ ꯑꯌꯤꯡ ꯑꯁꯤꯅ ꯅꯆꯥꯒꯤ ꯄꯣꯊꯥꯐꯝꯅꯤ, ꯑꯩ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯪꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯛꯇ꯭ꯔꯤꯕꯁꯦ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯤꯕ? ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤꯅꯤ ꯅꯪꯕꯣ, ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅꯁꯨ ꯎꯔꯤ꯫ ꯏꯃꯥ, ꯐꯤꯕꯝ ꯑꯁꯤꯗ ꯅꯆꯥꯅ ꯀꯔꯝꯅ ꯆꯥꯒꯅꯤ? ꯅꯆꯥ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ꯫ ꯍꯩ, ꯄꯤꯛꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯪꯕꯣ꯫ ꯏꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ, ꯆꯪꯂꯁꯤ, ꯃꯇꯝꯁꯤ ꯌꯧꯔꯦ, ꯊꯦꯡꯂꯤ꯫ ꯏꯃꯥ, ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤ ꯑꯁꯤꯔꯣ? ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯣ? ꯑꯁꯨꯛ ꯇꯣꯟꯕ ꯅꯨꯄꯤꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯏꯄꯨꯔꯣꯏꯕꯕꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯏꯅꯦꯝꯅ ꯑꯩꯕꯨ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯏ, ꯅꯨꯄꯥ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤꯅ ꯇꯧꯕꯤ, ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯈꯤꯕ꯫ ꯌꯦꯡꯉꯣꯏ ꯏꯆꯦ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯗ꯭ꯔꯣ? ꯏꯃꯥꯒꯤ ꯊꯝꯕꯥꯜ, ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯃꯔꯝ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯀꯧꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ꯫ ꯂꯥꯛꯂꯔꯣꯏ, ꯃꯈꯣꯏ ꯂꯥꯛꯂꯔꯣꯏ ꯏꯃꯥ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯩꯖꯔꯝꯕ, ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯤꯅꯦ ꯏꯃꯥ꯫ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯐꯅꯕ ꯏꯃꯥꯅ ꯇꯧꯒꯅꯤ꯫ ꯅꯤꯡꯉꯣꯜꯗꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ? ꯅꯨꯄꯤ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯑꯩꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯪꯗꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯁꯤ ꯎꯔꯒ ꯃꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯁꯅꯨ ꯏꯃꯥ, ꯃꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯌꯥꯔꯁꯤ,
ꯇꯣꯛꯂꯣꯕ ꯅꯪꯕꯣ? ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯇꯥꯊꯤꯕ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯤꯕ, ꯃꯁꯤꯕꯨ ꯍꯣꯡꯅꯕ꯭ꯔꯥ ꯏꯃꯥ? ꯃꯁꯤꯕꯨ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ? ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯇꯤꯜꯂꯨꯔꯕꯅꯤ. ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯁꯦ ꯁꯥꯒꯩ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯏꯅꯦ ꯏꯃꯥ. ꯑꯄꯤꯛꯄ ꯋꯥꯈꯜ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯇꯉꯥꯏ ꯐꯗꯦ. ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯃꯛꯁꯤꯜꯍꯜꯂꯤꯕꯅꯤ. ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤ, ꯆꯞ ꯆꯥꯕ ꯊꯕꯛꯅꯦ ꯏꯃꯥꯅ ꯇꯧꯒꯅꯤ. ꯁꯤ ꯊꯦꯡꯂꯤ, ꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯍꯧꯔꯛꯄ ꯇꯥꯔꯦ. ꯆꯪꯂꯁꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯕ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ. ꯊꯝꯕꯥꯜꯁꯅꯥ ꯀꯞꯅ ꯀꯞꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ. ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ. ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ. ꯏꯃꯥ ꯏꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯅ ꯀꯞꯅ ꯂꯦꯜꯂꯤ ꯃꯍꯥꯛ. ꯑꯁꯨꯝꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯜꯂꯛꯂꯤ. ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ. ꯑꯍꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯃꯍꯜꯒꯤ ꯃꯆꯥ ꯄꯨꯟꯅ 5ꯅꯤ. ꯊꯝꯕꯥꯜꯁꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ. ꯑꯗꯨꯒ ꯅꯨꯄꯥ 2, ꯅꯨꯄꯤ 2ꯒꯅꯤ. ꯅꯨꯄꯥ 2ꯁꯨ ꯃꯌꯨꯝ ꯄꯥꯜꯂꯤ. ꯑꯗꯨꯒ ꯅꯨꯄꯤ 2ꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ. ꯃꯆꯥꯁꯤꯡꯒꯤ ꯑꯔꯦꯞꯄ ꯃꯐꯝ ꯑꯃ ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯅ ꯂꯩꯃꯍꯜ ꯃꯊꯃꯣꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯁꯅꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯍꯜ ꯃꯍꯥꯛ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ. ꯀꯔꯝꯅꯣ ꯑꯩꯅ ꯇꯧꯒꯗꯕ? ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯁꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅꯗꯃꯛ ꯂꯩꯔꯦ. ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯀꯔꯤꯁꯨ ꯌꯥꯗꯦ. ꯃꯥꯒꯤ ꯐꯤꯕꯝꯁꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯦ. ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ? ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ. ꯑꯃꯔꯣꯝꯗ ꯌꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯧ ꯅꯨꯄꯤ 2ꯁꯤ ꯃꯑꯣꯡ ꯑꯃ ꯁꯥꯖꯠ ꯑꯃ ꯏꯇꯧ ꯇꯧꯏ. ꯃꯁꯤꯁꯨ ꯂꯩꯃꯍꯜ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ. ꯆꯥꯏꯕꯤꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯇꯨꯅ ꯂꯥꯎꯏ. ꯍꯣ ꯏꯅꯝꯃ, ꯂꯥꯡꯂꯦꯟ, ꯅꯃꯥꯗꯤ? ꯅꯃꯥ ꯀꯗꯥꯏ ꯆꯠꯈꯤ? ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ. ꯇꯨꯔꯦꯜꯗ ꯍꯥꯏꯕ? ꯃꯃꯥꯏꯗꯨ ꯂꯩꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯤ. ꯊꯝꯕꯥꯜꯁꯅꯥꯁꯨ ꯏꯁꯤꯡ ꯄꯨꯟꯗꯨꯃ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯂꯥꯛꯏ. ꯆꯥꯏꯕꯤꯅ ꯍꯥꯏ, ꯏꯅꯝꯃ, ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ. ꯄꯨꯟꯗꯨ ꯊꯝꯗꯨꯅ, ꯀꯔꯤ ꯍꯥꯏꯒꯦꯒꯦ? ꯑꯩꯁꯦ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯇꯧꯕ, ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯕ. ꯏꯅꯝꯃꯗ ꯍꯪꯒꯦꯅ. ꯁꯦꯜ ꯍꯥꯏꯕ? ꯀꯕꯣꯛ ꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜꯁꯅꯥꯒ ꯃꯁꯨ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ. ꯂꯩꯕꯤꯔꯅꯣ, ꯆꯠꯈ꯭ꯔꯣ. ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗꯅꯦ ꯍꯟꯕꯤꯔꯛꯂꯅꯨ, ꯂꯥꯛꯂꯅꯨꯋꯣ. ꯅꯃꯥꯅ ꯆꯠꯄꯤꯈ꯭ꯔꯣ. ꯅꯨꯄꯥ ꯆꯥꯕꯤ, ꯅꯪ ꯂꯩꯕ ꯀꯤꯖꯩꯅꯦ. ꯅꯄꯥꯝꯗꯨꯅ ꯆꯥꯁꯦ ꯄꯨꯗꯨꯅꯅꯦ ꯅꯣꯏꯒꯤ ꯊꯣꯛꯄ ꯂꯩꯔꯨꯔꯣ. ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯊꯝꯕꯥꯜꯁꯅꯥ ꯃꯊꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝ ꯃꯅꯦꯝꯗ ꯍꯥꯏꯖꯩ. ꯏꯃꯥꯅ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯃꯧ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯒꯦ ꯏꯃꯥ. ꯍꯩ, ꯂꯩꯕ ꯌꯥꯔꯣꯏꯌꯦ. ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩꯌꯦ. ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯁꯤꯈ꯭ꯔꯦꯗꯅ. ꯏꯁꯨꯁꯤ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ. ꯅꯨꯄꯤꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤ? ꯆꯠꯄꯤꯈ꯭ꯔꯣ. ꯋꯥꯏ ꯆꯤꯟꯅꯕꯅꯦ ꯃꯁꯤꯗ ꯅꯪ ꯂꯩꯔꯒ. ꯏꯃꯥ, ꯅꯨꯄꯤꯁꯨ ꯃꯤꯅꯤꯅꯦ ꯏꯃꯥ. ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯄꯣꯛꯄꯗ ꯅꯈꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯇꯨꯍꯠꯄꯤꯔꯤꯕ? ꯍꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯁꯠ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥꯗ ꯄꯤꯗꯨꯅ ꯍꯥꯏ, ꯁꯤ ꯄꯨꯈ꯭ꯔꯣ. ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯃꯃꯜꯅꯤ. ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯍꯜꯂꯛꯂꯅꯨ. ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯁꯤꯗꯅꯦ ꯅꯃꯥꯅ ꯆꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯔꯤꯅꯣ ꯍꯧꯗꯣꯛꯄ ꯌꯥꯕ ꯑꯃ ꯇꯧ. ꯆꯠꯈ꯭ꯔꯣ. ꯏꯃꯥ, ꯃꯁꯤꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯃꯃꯜ. ꯍꯣꯏꯅꯦ, ꯃꯗꯨ ꯌꯥꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯇ꯭ꯔꯦ, ꯀꯣꯟꯅ ꯍꯥꯞꯀꯦ. ꯃꯗꯨ ꯍꯥꯟꯅ ꯄꯥꯏꯈ꯭ꯔꯣ. ꯆꯠꯂꯣ. ꯃꯁꯤꯕꯨ ꯂꯧꯕ? ꯏꯃꯥ, ꯅꯃꯧ ꯃꯁꯤ ꯂꯧꯕ ꯉꯝꯖꯔꯣꯏ. ꯍꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯄꯨꯈ꯭ꯔꯣ ꯌꯥꯔꯦ. ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯤ. ꯊꯝꯕꯥꯜꯁꯅꯥ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯀꯞꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ. ꯊꯝꯕꯥꯜꯁꯅꯥ ꯃꯄꯥꯝ ꯑꯗꯨ ꯌꯧꯔꯕꯗ ꯆꯪꯖꯐꯝ ꯂꯩꯇꯕꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯏ.
ꯂꯩꯃꯍꯜꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯁꯛꯐꯝ ꯑꯃꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯍꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ "ꯕꯦꯝꯃ, ꯊꯝꯕꯥꯜꯁꯅꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯏ, "ꯀꯔꯤꯅꯣ ꯅꯪꯒꯤ ꯃꯇꯧꯁꯤꯕꯣ? ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ." "ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯀꯞꯊꯣꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯪꯂꯦꯟꯁꯨ ꯆꯍꯤ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ꯫ ꯃꯔꯣꯜ ꯃꯔꯤ ꯈꯔꯗꯤ ꯊꯣꯛꯂꯤ꯫ ꯂꯩꯃꯍꯜꯅ "ꯂꯥꯛꯑꯣꯁꯦ, ꯗꯥꯏꯔꯤꯁꯤꯗꯅꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯐꯝꯃꯨ." ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯏ, "ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯁꯦ ꯍꯥꯏꯌꯨ." "ꯏꯃꯥ, ꯏꯅꯦꯝꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ, ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯤ." "ꯍꯥ?" ꯂꯩꯃꯍꯜ ꯈꯪꯁꯥꯎ ꯁꯥꯎꯏ꯫ "ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ?" "ꯏꯅꯦꯝꯒꯤ ꯁꯥꯔꯩꯗ ꯋꯥꯅ ꯈꯪꯖꯔꯛꯄꯅꯦ ꯑꯩ. ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯏꯃꯥ." "ꯍꯦ, ꯃꯥꯒꯨꯝꯕꯤꯅꯁꯨ ꯏꯆꯥꯕꯨ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯏꯃꯥ ꯂꯩꯔꯤ, ꯏꯃꯥ ꯇꯧꯒꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕ?" "ꯏꯃꯥ, ꯏꯆꯥꯁꯤꯕꯨ ꯅꯨꯄꯤꯅꯤ, ꯁꯥꯒꯩ ꯂꯦꯞꯄꯁꯨ ꯉꯝꯂꯣꯏ. ꯑꯗꯨꯒ ꯑꯩꯕꯨꯅ ꯅꯨꯄꯥ ꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯄꯅꯦ. ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ." "ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯇꯧꯒꯦ. ꯏꯃꯥ ꯌꯥꯝꯅ ꯄꯦꯟꯗꯦꯀꯣ ꯉꯁꯤꯒꯤ ꯃꯇꯧꯁꯦ." "ꯏꯃꯥ." ꯍꯦꯟꯅ ꯀꯞꯆꯩ ꯃꯍꯥꯛ꯫ ꯂꯩꯃꯍꯜꯅ "ꯁꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯅꯨꯃꯤꯠ ꯈꯔꯅꯤꯅꯦ ꯃꯐꯝꯁꯤꯗ ꯂꯩꯔꯣ. ꯑꯗꯨꯒ ꯏꯃꯥꯅ ꯇꯧꯕ ꯌꯥꯕ ꯇꯧꯒꯦ. ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯏꯆꯥꯗ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ?" ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯃꯃꯥꯗ ꯎꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏ, "ꯏꯃꯥ, ꯃꯁꯤꯕꯨ ꯏꯅꯦꯝꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯛꯏ. ꯁꯦꯜꯁꯤ ꯄꯨꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ." "ꯑꯁꯤ ꯌꯧꯅ ꯃꯥꯅ ꯎꯁꯤꯠꯇꯕ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯁꯦꯜꯁꯦ ꯂꯧꯔꯒ ꯂꯥꯛꯂꯤꯕꯁꯦ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤ ꯄꯨꯔꯛꯂꯤꯕꯁꯤꯕꯣ?" "ꯏꯃꯥ, ꯅꯆꯥꯗꯤ ꯂꯧꯖꯗꯕꯅꯦ. ꯃꯥꯅ ꯅꯝꯗꯅ ꯄꯤꯔꯛꯄꯅꯦ." "ꯃꯤ ꯑꯃꯒꯤ ꯃꯃꯜꯕꯨ ꯁꯦꯜꯅ ꯍꯦꯛꯇ ꯃꯟꯇꯤꯛꯅꯕ ꯌꯥꯕ꯭ꯔꯥ? ꯏꯃꯥ ꯇꯧꯒꯦ. ꯏꯆꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜꯗꯣ ꯀꯔꯤꯁꯨ ꯈꯟꯒꯅꯨ. ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ." ꯇꯥꯟꯖꯥꯁꯤꯗ ꯆꯥꯏꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, "ꯑꯦ, ꯁꯦꯜꯅꯤꯅꯦ." ꯁꯦꯜꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯤ ꯇꯥꯔꯦ꯫ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯅ ꯍꯥꯏ, "ꯏꯅꯝꯃ, ꯂꯥꯛꯏꯔꯣ? ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ?" ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯃꯧ ꯏꯕꯦꯝꯃ, ꯅꯅꯝꯃꯁꯦ ꯃꯇꯝ ꯈꯔꯁꯤꯗ ꯂꯩꯒꯦ ꯂꯥꯛꯂꯤꯕꯅꯤ. ꯃꯄꯨꯔꯣꯏꯕꯁꯨ ꯀꯥꯏꯅꯔꯦꯗꯣ, ꯑꯥꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯁꯤꯗ ꯈꯔꯅꯤ ꯂꯩꯒꯦ ꯍꯥꯏꯗꯅ." "ꯂꯩꯌꯨ ꯀꯩꯅꯣ, ꯌꯥꯏꯅ, ꯂꯩꯊꯣꯛꯎ ꯂꯩꯊꯣꯛꯎ." ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯅꯝꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯃꯥꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯏꯐ ꯐꯥꯖꯤꯟꯅꯗꯨꯅ ꯍꯥꯏꯕ ꯁꯥꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ. ꯑꯩ ꯍꯦꯛꯇ ꯊꯣꯡꯖꯔꯛꯀꯦ ꯏꯅꯝꯃ. ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯉꯥꯛꯇꯅꯤ, ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ, "ꯊꯝꯕꯥꯜ, ꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤ. ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯣ. ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯆꯤꯟꯅ ꯎꯔꯦ." ꯆꯥꯏꯕꯤꯅ, "ꯏꯅꯝꯃ, ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯔꯣ." ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯏꯕꯤꯅ ꯃꯆꯤꯜꯗ ꯍꯥꯏꯖꯩ, "ꯃꯥꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯁꯦꯜꯁꯦ ꯑꯩꯅ ꯊꯦꯝꯗꯨꯅ ꯂꯧꯊꯣꯛꯂꯕ. ꯁꯤ ꯃꯉꯥꯏ ꯀꯩꯅꯣ. ꯑꯩ ꯇꯧꯒꯦꯕ. ꯑꯩꯁꯦ ꯆꯥꯏꯕꯤꯅꯤ, ꯆꯥꯏꯕꯤ." ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯅꯝꯃꯒꯤ ꯁꯦꯜ ꯈꯔ ꯂꯩꯕ ꯎꯈꯤꯕꯗꯨꯗ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯤꯕꯅꯤ ꯊꯝꯕꯥꯜ ꯁꯅꯥꯅ, "ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯤꯒꯦ. ꯁꯦꯜꯕꯨ ꯀꯌꯥꯅꯣ?" "ꯏꯅꯝꯃ, ꯂꯨꯄꯥ 100 ꯈꯛꯇꯅꯤꯗ. ꯅꯪ ꯂꯩꯔꯝꯃꯨꯀꯣ." ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯏꯕꯤꯗ ꯌꯦꯡꯗꯨꯅ, "ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯤ, ꯁꯦꯁꯤ." ꯆꯥꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤꯗꯨ ꯁꯠ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯀꯩꯅꯣꯗ? ꯏꯆꯦꯅ ꯁꯦꯜ ꯍꯦꯛ ꯍꯪꯂꯤꯕ ꯃꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯁꯨꯝ ꯄꯤꯕꯁꯤꯕꯣ? ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ. ꯍꯦꯃꯟꯕ ꯑꯃ ꯌꯥꯎꯔꯣꯏꯗ ꯁꯤꯗꯤ."
ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯔꯨꯕꯤꯗ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯆꯥꯏꯕꯤꯅ ꯍꯥꯏ ꯍꯦ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨ ꯀꯔꯤꯅꯣ ꯋꯥꯉꯥꯡ ꯍꯥꯏꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯏꯇꯠ ꯇꯠꯇꯅ ꯏꯅꯝꯃꯗ ꯁꯦꯜ ꯅꯤꯔꯤꯕꯁꯦ ꯑꯦ ꯁꯤ ꯂꯧꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯇ꯭ꯔꯗꯨꯅ ꯍꯪꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯏꯆꯦꯒꯤꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯄꯤ ꯍꯥꯏꯕ ꯈꯪꯗꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅꯒꯅꯦ ꯌꯥꯝ ꯇꯧꯔꯛꯂꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯍꯩꯅꯔꯅꯤꯒꯦ ꯏꯅꯝꯃꯅ ꯁꯤꯗ ꯂꯥꯛꯄꯗ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯕ ꯃꯗꯣ ꯈꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯏꯅꯝꯃꯗꯒꯤ ꯊꯦꯝꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯣ ꯃꯅꯥꯎ ꯑꯔꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯏꯕꯤ ꯃꯍꯥꯛꯇꯤ ꯁꯥꯎꯕ ꯍꯦꯜꯂꯗꯨꯅ ꯍꯦ ꯅꯪ ꯅꯁꯝꯗꯨ ꯐꯣꯏꯕ ꯁꯣꯏꯔꯣꯀꯣ ꯅꯪ ꯑꯩꯁꯤꯕꯨ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯍꯥꯏꯔꯤꯕꯁꯤꯗꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯣꯛꯂꯨꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯇꯥꯕ ꯇꯥꯔꯦ ꯇꯣꯛꯂꯣꯁꯤ ꯆꯥꯏꯕꯤꯅ ꯏꯅꯝꯃ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯁꯦ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯨꯔꯛꯀꯅꯤꯀꯣ ꯐꯨꯔꯣꯅꯦ ꯅꯪꯅꯕꯨ ꯐꯨꯔꯒ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯊꯧꯒꯜ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯅꯤꯍꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯧꯔꯦ ꯑꯉꯥꯡꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯃꯥꯏ ꯌꯦꯡꯗꯨꯅꯅꯦ ꯂꯩꯕꯁꯤꯗ ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯆꯥꯏꯕꯤ ꯑꯩꯁꯦ ꯃꯤꯅ ꯈꯔ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯕ ꯑꯔꯨꯕꯤ ꯅꯠꯆꯔꯤꯌꯦ ꯅꯠꯇꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯝꯁꯦ ꯐꯣꯏꯔꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯐꯣꯏ ꯑꯔꯨꯕꯤꯁꯨ ꯃꯁꯦꯟ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯛꯇ ꯐꯣꯏꯖꯤꯜꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯝ ꯐꯣꯏꯅꯗꯨꯅ ꯀꯟꯅ ꯈꯠꯅꯔꯤ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯆꯥꯏꯕꯤ ꯑꯔꯨꯕꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯅꯈꯨꯠꯁꯤꯡꯗꯣ ꯊꯥꯗꯣꯛꯅꯧꯁꯦ ꯇꯥꯕ꯭ꯔꯥ ꯅꯈꯣꯏꯕꯣ ꯅꯁꯝꯒꯗꯣ ꯂꯣꯏꯅ ꯀꯦꯟꯕ ꯇꯥꯔꯦꯃꯤ ꯑꯁ ꯃꯥꯅ ꯈꯥꯝꯗꯣꯛꯄꯗꯨ ꯇꯥꯗꯈꯩ ꯃꯈꯣꯏꯅꯤꯒꯤ ꯊꯣꯛꯄ ꯃꯁꯝ ꯐꯣꯏꯅꯔꯤ ꯊꯝꯕꯥꯜ ꯁꯅꯥ ꯈꯥꯝꯗꯣꯛꯄꯁꯨ ꯉꯝꯗ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ ꯂꯩꯃꯍꯜꯁꯨ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯌꯨꯝꯒꯤ ꯃꯪꯒꯣꯜꯗ ꯇꯧꯅꯔꯤꯕꯗꯨ ꯎꯔꯤ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅꯁꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯦ ꯊꯥꯗꯣꯛꯅꯧꯅꯤ ꯅꯈꯣꯏꯕꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅꯤ ꯇꯧꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯇꯥꯔꯦ ꯃꯧ ꯑꯍꯜ ꯅꯪꯅ ꯑꯍꯜꯅꯤ ꯈꯔ ꯍꯜꯂꯨꯅꯤ ꯅꯪꯅ ꯂꯩꯃꯍꯜꯒ ꯊꯝꯕꯥꯜ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯎꯆꯤꯟꯅꯆꯤꯟꯅ ꯈꯥꯝꯗꯣꯛꯂꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯇꯧꯔꯤꯕꯁꯦ ꯅꯃꯥꯏꯁꯤꯡꯗꯣ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯔꯨꯕꯤꯅ ꯃꯅꯝꯃ ꯊꯝꯕꯥꯜ ꯁꯅꯥꯗ ꯊꯣꯛꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯆꯦꯅ ꯁꯦꯜ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯄꯤꯕꯗꯒꯤꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯍꯩ ꯅꯤꯡꯉꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯗꯣ ꯌꯨꯝꯁꯤ ꯂꯩꯕꯤꯔꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯨꯡꯁꯦ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯖꯍꯧꯒꯦ ꯑꯁꯨꯛ ꯀꯜꯂꯕ ꯑꯔꯨꯕꯤꯒꯤ ꯋꯥꯍꯩꯁꯤꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯨꯝꯅ ꯊꯤꯟꯕꯒꯨꯝ ꯊꯤꯟꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯆꯔꯤ ꯑꯔꯨꯕꯤꯅ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯅꯥꯟꯅ ꯍꯦꯟꯅ ꯁꯥꯎꯅ ꯀꯔꯤꯒꯤꯗꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯍꯥꯏꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯃꯗꯨꯅꯅꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤꯔꯣ ꯍꯥꯏꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯉꯁꯤ ꯏꯃꯨꯡ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯤ ꯌꯧꯅ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯅꯛꯂꯤꯕꯁꯦ ꯅꯤꯡꯉꯣꯜ ꯍꯜꯂꯛꯄꯤ ꯃꯍꯥꯛ ꯂꯩꯕꯗꯒꯤꯅꯤ ꯏꯃꯥꯗꯤ ꯃꯁꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯤꯡꯉꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨ ꯂꯩꯕꯤꯔꯔꯤꯕ ꯃꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯥꯗꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯗꯦ ꯑꯃꯨꯛꯀꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯆꯥ ꯅꯤꯡꯉꯣꯜ ꯂꯩꯅ ꯂꯥꯟꯕꯅꯦ ꯅꯆꯥ ꯅꯤꯡꯉꯣꯜ ꯂꯩꯅꯤ ꯂꯩꯕꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯔꯝꯕꯒꯤꯅꯤ ꯏꯃꯥ
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯍꯣꯠꯅꯖꯩ꯫ ꯏꯃꯥꯒꯤ ꯊꯝꯕꯥꯜꯁꯅꯥ, ꯏꯆꯥꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯍꯥ, ꯃꯁꯤꯗ ꯏꯆꯥ ꯂꯥꯟꯗꯦ꯫ ꯏꯆꯥꯅ ꯀꯔꯤꯗ ꯂꯥꯟꯒꯅꯤ? ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯈꯣꯏ ꯀꯌꯥꯅ ꯏꯆꯥꯒꯤ ꯂꯥꯏꯕꯛꯄꯨ ꯑꯁꯨꯝꯅ ꯊꯤꯍꯟꯕꯅꯤ꯫ ꯏꯃꯥ! ꯑꯔꯨꯕꯤꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠꯅ ꯈꯥꯅꯒ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯏꯕꯤ ꯃꯍꯥꯛꯅꯁꯨ ꯃꯅꯝꯃ ꯑꯣꯏꯔꯤꯕꯤ ꯊꯝꯕꯥꯜꯁꯅꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯕ ꯅꯠꯇꯦ꯫ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯃꯕꯨꯛ ꯐꯕ ꯁꯥꯖꯤꯟꯅꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ꯫ ꯏꯅꯝꯃ, ꯃꯁꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯨꯅꯨ꯫ ꯃꯕꯨꯛꯆꯦꯜꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯃꯈ꯭ꯌꯥꯠꯁꯦ ꯁꯦꯠꯂꯒ ꯐꯒꯗꯧꯅꯤ꯫ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯔꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯌꯦꯡꯉꯨꯕꯗꯨꯕꯨ꯫ ꯂꯩꯃꯍꯜꯅ, ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯖꯔꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ꯫ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯠ ꯆꯪꯈꯤ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯀꯞꯅ ꯀꯞꯅ, ꯏꯃꯥ, ꯌꯨꯝꯁꯤꯗ ꯅꯆꯥꯒꯤ ꯍꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯅꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ? ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯌꯨꯝꯁꯤ ꯏꯆꯥꯒꯤꯅꯤ, ꯏꯆꯥ ꯄꯤꯕꯥꯁꯤꯡꯒꯤ꯫ ꯂꯝ ꯏꯪꯈꯣꯜ ꯌꯦꯟꯅꯕ ꯃꯇꯝꯗ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛ ꯆꯞ ꯆꯥꯅ ꯌꯥꯎꯒꯅꯤ꯫ ꯅꯤꯡꯉꯣꯜꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯉꯣꯜꯁꯤꯡ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛ ꯂꯝ ꯏꯪꯈꯣꯜ ꯌꯦꯟꯅꯕꯗ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯍꯟꯒꯅꯤ, ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯄꯤꯒꯅꯤꯅꯦ꯫ ꯏꯃꯥ, ꯅꯆꯥꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯕꯦꯝꯃ, ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯅꯪꯇꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯜꯂꯨꯒꯅꯨ ꯑꯁꯤꯅꯤ꯫ ꯂꯥꯟꯕ ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯏꯃꯥ! ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯔꯨꯕꯤꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ, ꯅꯤꯡꯉꯣꯜ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯧꯑꯣꯏꯕ ꯃꯈꯣꯏꯅ ꯈꯛ ꯄꯥꯝꯂꯝꯂꯣꯏꯀꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯁꯪꯒꯣꯏ ꯃꯁꯤ ꯑꯁꯤꯗ ꯏꯃꯥꯏꯆꯥ ꯂꯩꯔꯒꯦ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯏꯃꯥꯏꯆꯥ, ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯦꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯄꯥꯟꯗ ꯍꯣꯟꯗꯣꯛꯄ ꯍꯧꯏ꯫ ꯆꯥꯏꯕꯤꯁꯨ ꯃꯅꯝꯃꯅ ꯇꯧꯔꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯐꯤꯔꯣꯜꯒ ꯁꯪꯒꯣꯏ ꯇꯝꯅ ꯂꯣꯏꯅ ꯍꯣꯟꯗꯣꯛꯂꯤꯕꯁꯤꯕꯣ? ꯀꯣꯜꯂꯤꯛꯁꯨ ꯌꯥꯎꯏꯅꯦ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯣ, ꯃꯥꯒꯤꯁꯦ ꯉꯁꯥꯏ ꯏꯅꯥꯎ ꯑꯔꯨꯕꯤꯅ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯅꯤꯡꯉꯣꯜ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯆꯤꯟꯕꯥꯜ ꯑꯁꯦ ꯀꯥꯡꯊꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯁꯥꯅ ꯈꯪꯅ ꯇꯧꯖꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯂꯩꯌꯨ ꯂꯩꯌꯨ, ꯁꯪꯒꯣꯏ ꯃꯁꯤꯡꯗꯨꯗ ꯑꯣꯏꯅ ꯅꯃꯥ ꯅꯆꯥ ꯂꯩꯌꯨ꯫ ꯑꯩꯁꯨ ꯑꯗꯨꯝ ꯎꯗꯕ ꯈꯪꯗꯕ ꯁꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯃꯨꯡꯗ ꯑꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯨꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯪꯒꯣꯏ ꯃꯁꯤꯗ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨꯅꯨꯄꯤꯒꯅ ꯈꯥꯖꯤꯟꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯂꯩꯃꯍꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯁꯪꯒꯣꯏ ꯃꯁꯤ ꯑꯁꯤꯗ ꯐꯤꯅ ꯈꯥꯖꯤꯟꯗꯨꯅ? ꯊꯝꯕꯥꯜꯁꯅꯥꯅ ꯃꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ, ꯏꯃꯥ, ꯅꯆꯥꯒ ꯅꯁꯨꯒ ꯃꯇꯝ ꯈꯔꯗꯤ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ? ꯀꯔꯤꯒꯤ ꯅꯃꯥ ꯅꯆꯥꯅ ꯃꯐꯝ ꯑꯁꯤ ꯂꯩꯒꯗꯣꯔꯤꯕ? ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯍꯜꯂꯛꯄꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯅꯆꯥꯒꯤꯗꯤ ꯆꯪꯖꯐꯝ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦꯅ꯫ ꯌꯥꯔꯣꯏꯌꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯤꯗ ꯂꯩꯕ ꯅꯪ ꯌꯥꯔꯣꯏꯌꯦ꯫ ꯁꯤ ꯍꯧꯒꯠꯂꯨ, ꯐꯤ ꯐꯅꯦꯛꯁꯦ ꯏꯃꯨꯡꯗ ꯍꯣꯟꯖꯤꯜꯂꯨ, ꯌꯨꯝꯁꯤ ꯅꯪꯒꯤꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯁꯥꯎꯕꯤꯒꯅꯨ꯫ ꯅꯆꯥ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯒꯦ꯫
Imagi bema, imabu kari hayu haibadone, nagina tause, ima yekba ngamdre. Ima kari sukhanigano, mase nachaygi laibakni. Maisak pumnama nachayna ngamliba makai. Khangjaramkhige ima. Imagi Thambalsana. Masanupiu mathada chena konsinduna kapsai Thambalsanana yadabadagi sangkoi masidu leiba tare. Chaibiga rubigadi mabukningda harausai. Numidang oisingkre sangkoi masiduda saksu thongduna mama masa makhoi ani sare. Matamdo khra husingkre Thambalsanana masanupida hai. Langlen tumludana nang mahusuk hauba tumningdribro. Langlenna mamada hangi. Ima karigino koina sida leise imungda leise ai sida tumba talima. Ngasidagidine imaga nanga sida tumladabani. Karigia imungda leiba yadaro. Imungda leiba do pharak tabaini. Khara leiraga aikhoigisu yum ama sarani. Yum sarakanda imaisa koinine yumduda tungaina leidoini. Sisi thengli tummasi ima sumbirage. Asi haiduna masanupibu chena konsinbiduna tumba sumbirami. Langlendu tumkre. Oiriba phibam asigi matangda mahakna karisu khanba natte. Thambalsanadi thenglak magi thamoida awaba kaya phawbi helai. Tumba yadaduna phamjaw moyai aduda phamduna amuk lei. Ahingdu mahawkhidaba ngaibada awaba ma oire maha. Mathangi numitni khombaga wanglengadu phamduna leiri. Leimahalsu changlakduna phamthai. Thambalsanasu tumina phamli leimahalna masanupa anida yengduna hai. Nakhoi anina thubada mamang sangoi sigi nakalda leiba yaba yum masa masaro. Maduda nasega masagasi lehelasi. Kaigino ima yumsida punda leiba kaidauge. Imungsida lin amom leine. Lin amom duna nasibu hansin chikna bu honari. Nasidi taseng yumsida leiba kirabani. Marabaksu onthokna thikraba nasini. Nasisi marabak thiri haibase nakoisu khanglibu natra. Ima nasigi sangjafam ama pidaba yade. Aduna nakoinina leiba yaba kama sa amane asomna saro. Ima madu nungairoida mi lorga phajade. Aikhoibu mina mase masal nusidaba mankhini. Nakhoibu nase nasalbu nusibarane. Nusi kaino ima. Aikhoisu thamoi palibani. Isegi marabaki khalubada aikhoisu tasengna nungaitrini. Thambalsanana hairei. Wahama koithoknaragumsi nakhoi anina kama sama sabiro. Leimahalna amu tarabra hairisia. Kona thangda khomaga wanglangana khumba tai. Oije sarge. Ado yum saba haibase handaki ningol chakobsi loiraga adugi matungdoina sarse. Wafamsida hoi hainadra leiri. Asumna matamsu nomadagi ninidagi humni. Marini mangani asum hausingkre. Kumamagi ningol chakauba haiba numit atusu ikuikuidre. Mangda taadra leiri mahi koirang langnai. Chaibiga rubiga gisu mapamdagi mi laktuna chakaubagi pau hairare. Makhoisu haraubana loisai. Thambalsana makhoigi mataudu ubada mamangi chahida mapani puna laktuna mabu sakauba laknaba pau hairakibadu khangning singlai. Madubu ningsinglubada mamitagi mapi sinthairai mahak kappi. Mathangi numini leimahalna masanupa anida hai. Mi loina chakaubagi pau haiba satnare. Nakhoisu nasal anibu pau haiba satpirurudana. Hoima hayeng langchila chalage. Hayeng mak chatlune chakauba koidrabani. Makhoina nakhoibu lakpa khaurang na ngairamganine. Oima hayeng chalurage. Thambalsanasu changlei hangi mamada. Ima langlindi. Nane horumda leiramganine. Charawangi hairambanini madubo. Yumthangnaba domda amuk chatki leimahalna waridu makhamuk chathai. Adugane makhoina pamado karino haibdusu hanglau. Makhoina pamado hapige haina khali. Ma mamal tangbu posaka amu hairabadi kamai tauba. Kayam tangbu potwa hairakani haibagi ningol chakauba haibasidi ningol sin mabungo pasingane harau harauna sak saraba punna saminaba dubuni. Hoima asumna hainadra leiri chaibina mapurebada sumna hai. Tabiri bro nasanupisingna adu ada habu kainaga myam hairak labasu
ꯌꯥꯝꯅ ꯍꯥꯞꯄꯒ ꯌꯥꯔꯣꯏꯀꯣ ꯀꯔꯤꯅꯣ ꯑꯍꯣꯡꯕ ꯃꯍꯤꯛꯇ ꯍꯥꯞꯀꯗꯧꯅꯤ ꯑꯗꯨꯒꯅꯦ ꯁꯦꯜ ꯄꯨꯊꯣꯛꯅꯕ ꯀꯥꯟꯗꯁꯨ ꯈꯖꯤꯛꯇ ꯄꯨꯊꯣꯛꯄꯤꯌꯨ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯈꯔ ꯌꯥꯝꯅ ꯄꯨꯊꯣꯛꯍꯜꯂꯣꯕ ꯏꯔꯥ ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤꯗꯨꯕꯣ ꯀꯨꯝ ꯑꯃꯒꯤꯅꯤ ꯑꯃꯨꯛꯇꯪꯕꯨ ꯀꯩꯅꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯗ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯣꯠꯁꯦ ꯈꯔ ꯌꯥꯝꯅ ꯄꯨꯗꯣꯏꯅꯤꯀꯣ ꯐꯤ ꯑꯍꯟꯕ ꯑꯝꯇꯁꯨ ꯂꯩꯅꯤꯡꯉꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯟꯗꯛꯇꯤ ꯄꯤꯌꯨ ꯁꯦꯜꯅ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯈꯔꯅ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯜꯂꯨ ꯈꯔꯅ ꯀꯃꯥꯏꯅ ꯌꯥꯅꯕ ꯁꯤꯟꯗꯣꯏꯅꯣ ꯌꯥꯔꯣꯏ ꯈꯔ ꯌꯥꯝꯅ ꯄꯤꯒꯗꯕꯅꯤ ꯈꯣꯝꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜꯅ ꯁꯦꯝ ꯁꯥꯏ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯅꯥꯎ ꯑꯅꯤꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯍꯜꯂꯨꯔꯒꯦ ꯇꯧꯕꯅꯤꯅꯦ ꯏꯃꯥ ꯉꯁꯤ ꯆꯠꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯏꯃꯨꯡꯗꯒꯤ ꯈꯣꯝꯕꯒ ꯋꯥꯡꯂꯦꯟꯒꯁꯨ ꯊꯣꯛꯂꯛꯏ ꯈꯣꯝꯕꯅ ꯍꯥꯏ ꯏꯃꯥ ꯆꯠꯂꯨꯔꯒꯦ ꯁꯤꯁꯦ ꯁꯤꯃ ꯄꯨꯈ꯭ꯔꯣ ꯍꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧꯀꯣ ꯐꯖꯅ ꯍꯥꯏꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯋꯥꯡꯂꯦꯟꯅ ꯃꯆꯦꯗ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯤꯗꯣꯏꯕ ꯃꯈꯣꯏꯅ ꯄꯥꯝꯕ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯞꯂꯗꯧꯅꯤ ꯑꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯒꯤ ꯋꯥꯐꯝꯁꯤꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯡ ꯂꯥꯡꯅꯔꯛꯂꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤꯀꯣ ꯂꯝꯗꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯖꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯄ꯭ꯋꯥꯅꯤꯅ ꯑꯩꯕꯨꯁꯨ ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯒꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯀꯣ ꯏꯄꯨꯔꯣꯏꯕꯅꯁꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯤ ꯃꯈꯣꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯕꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯉꯝꯗ꯭ꯔꯦ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯈꯣꯝꯕꯒ ꯋꯥꯡꯂꯦꯟꯒꯅ ꯁꯦꯜ ꯈꯔ ꯈꯥꯏꯅꯅꯕ ꯋꯥ ꯍꯥꯏꯅꯔꯝꯃꯤ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯂꯣꯟꯅ ꯍꯥꯏ ꯅꯨꯄꯥ ꯁꯦꯜ ꯌꯥꯝꯅ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯇꯩ ꯍꯣꯏꯅ ꯁꯦꯜ ꯊꯣꯛꯄ ꯌꯦꯠꯂꯤ ꯃꯈꯣꯏꯅ ꯈꯔ ꯌꯥꯝꯅ ꯄꯨꯊꯣꯛꯆꯅꯤ ꯍꯦꯔ ꯅꯨꯄꯤ ꯑꯗꯨꯕꯨ ꯋꯥꯔꯗ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤ ꯆꯞ ꯃꯥꯟꯅ ꯄꯨꯊꯣꯛꯇꯣꯏꯅꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯪꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯌꯥꯝ ꯄꯪꯃꯜꯂꯤꯀꯣ ꯅꯪ ꯄꯪꯃꯜꯂꯤ ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯖꯁꯅꯤ ꯀꯨꯝ ꯑꯃꯒꯤꯅꯤ ꯑꯉꯝ ꯑꯉꯝꯕ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯄꯨꯛ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯪ ꯇꯅꯤ ꯅꯕꯨꯛ ꯐꯕ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯈꯤ ꯋꯥꯡꯂꯦꯟꯅ ꯅꯪꯀꯣ ꯑꯗꯨꯃꯥꯏ ꯌꯥꯝ ꯇꯧꯖꯁꯅꯨꯀꯣ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯄꯥꯟꯗꯅ ꯂꯩꯃꯍꯜꯒ ꯈꯣꯝꯕꯒ ꯂꯩꯔꯤ ꯈꯣꯝꯕꯅ ꯍꯥꯏ ꯏꯃꯥ ꯑꯩꯒꯤꯅ ꯂꯨꯄꯥ 100ꯁꯤ ꯄꯨꯊꯣꯔꯛꯂꯒꯦ ꯋꯥꯡꯂꯦꯟꯗꯁꯨ ꯂꯨꯄꯥ 100ꯗꯤ ꯄꯨꯊꯣꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯋꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯏ ꯇꯥꯆꯧ ꯁꯦ ꯑꯩꯒꯤ ꯁꯦꯜꯁꯦ ꯂꯩꯔꯤ ꯂꯨꯄꯥ 100ꯅꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯂꯧꯏ ꯃꯗꯨꯕꯨ ꯄꯨꯟꯅ ꯃꯃꯥꯗ ꯄꯤꯗꯨꯅ ꯏꯃꯥ ꯃꯁꯤꯅ ꯀꯣꯟꯅꯅꯕ ꯁꯤꯟꯕꯤꯔꯣ ꯋꯥꯠꯂꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯏꯆꯜ ꯑꯅꯤꯒꯤ ꯃꯕꯨꯛꯅꯤꯡꯗꯤ ꯄꯦꯜꯍꯟꯁꯤ ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏ ꯇꯥꯆꯧ ꯏꯆꯦꯗꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯦꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤꯗꯤ ꯄꯨꯟꯅ ꯌꯥꯎꯔꯗꯧꯅꯤ ꯂꯥꯡꯂꯦꯟꯒꯤ ꯀꯔꯤꯅꯣꯃ ꯂꯩꯕꯤꯔꯒ ꯂꯣꯏꯔꯦ ꯑꯣ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯐꯒꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯍꯦꯛꯇ ꯂꯩꯕꯤꯔꯨꯔꯣ ꯂꯥꯡꯂꯦꯟꯒꯤꯁꯨ ꯀꯔꯤꯅꯣꯝ ꯌꯥꯎꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯈꯪꯅ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯂꯩꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯁꯅꯥ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯐꯤꯕꯝ ꯑꯁꯤ ꯂꯩꯈꯤꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯁꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯕꯅꯤ ꯃꯈꯣꯏ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯨ ꯂꯥꯡꯂꯦꯟ ꯏꯁꯨꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯃꯃꯥ ꯃꯆꯥ ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯏ ꯑꯧꯕꯨꯕꯣ ꯆꯥꯔꯤꯌꯦ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯔꯣꯝꯕꯅꯦ ꯃꯣꯔꯣꯛ ꯁꯥꯅꯤꯀꯣ ꯁꯥꯕꯤꯗꯦ ꯀꯩꯁꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯏꯃꯥ ꯁꯤꯗ ꯐꯝꯃꯣ ꯍꯣꯏ ꯍꯣꯏ
ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯃꯥꯅ ꯂꯥꯛꯏꯁꯤ ꯀꯔꯤꯅꯣꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯕꯨꯅꯣ ꯏꯃꯥ ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯅꯅꯥꯎ ꯑꯅꯤꯅꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯆꯥꯛꯀꯧꯕꯒꯤ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯤ ꯀꯔꯤꯕꯨ ꯑꯣꯏꯅ ꯂꯩꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨꯗ ꯏꯃꯥꯅ ꯈꯟꯕꯗꯤ ꯐꯤ ꯈꯔ ꯐꯖꯕ ꯑꯃꯃꯝ ꯂꯩꯕꯤꯔꯁꯤꯔꯥ ꯑꯁꯤꯅꯤ ꯌꯥꯏꯗ ꯏꯃꯥ ꯃꯗꯨꯅꯕꯨ ꯐꯅꯤ ꯑꯗꯨꯗꯤ ꯐꯤ ꯑꯣꯏꯅ ꯍꯌꯦꯡ ꯍꯦꯛꯇ ꯂꯩꯔꯨꯔꯒꯦ ꯃꯁꯨ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯏꯁꯨꯒꯤꯗꯤ ꯀꯔꯤ ꯂꯩꯌꯣꯕ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯕꯕꯥ ꯑꯩꯒꯤꯗꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯂꯩꯕꯤꯌꯣ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯅꯃꯥꯅꯆꯥ ꯆꯥꯛ ꯆꯥꯍꯧꯔꯣꯀꯣ ꯕꯨꯕꯣꯛ ꯑꯃꯨꯛ ꯆꯠꯂꯒꯦ ꯕꯦꯝꯃ ꯉꯟꯅ ꯇꯨꯝꯃꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯁꯅꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯃꯥꯅ ꯂꯥꯛꯄꯗꯨꯗ ꯃꯥꯅ ꯈꯜꯂꯨꯕ ꯋꯥꯈꯜꯅ ꯑꯃ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤ ꯑꯩꯁꯤꯕꯨ ꯅꯤꯡꯉꯣꯜ ꯅꯠꯇꯕ꯭ꯔꯥ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯂꯩꯔꯤ ꯅꯛꯁꯤꯜꯂꯛꯂꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯂꯥꯛꯂꯔꯦ ꯃꯥꯅꯤ ꯉꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯥꯛꯀꯧꯕ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅꯖꯩ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯗꯤ ꯉꯟꯇꯥꯅ ꯃꯀꯦ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯩꯃꯍꯜꯁꯨ ꯃꯆꯥꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ ꯈꯣꯝꯕꯒ ꯋꯥꯡꯂꯦꯟꯒꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯈ꯭ꯔꯦ ꯆꯥꯏꯕꯤꯅ ꯀꯦꯅ ꯍꯥꯏꯖꯩ ꯉꯟꯇꯥꯅ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯀꯨꯏꯅꯒ ꯂꯩꯅꯤꯡꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯖꯔꯨꯔꯁꯅꯤ ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀꯧꯕ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯊꯝꯕꯥꯜꯁꯅꯥ ꯃꯁꯥꯒꯤ ꯋꯥꯍꯪꯁꯤ ꯇꯥꯕꯗ ꯀꯞꯅꯤꯡꯂꯛꯏ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯏ ꯊꯦꯡꯒꯅꯤ ꯏꯃꯥ ꯃꯤ ꯂꯣꯏꯅ ꯂꯣꯏꯁꯤꯟꯍꯧꯔꯦ ꯅꯪꯗꯤ ꯁꯨꯝ ꯇꯨꯝꯃꯒ ꯂꯩ ꯂꯣꯏꯁꯤꯜꯂꯣꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯦꯕ ꯊꯝꯕꯥꯜꯁꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ ꯑꯗꯨꯒ ꯍꯥꯏ 이마부 짝꼬미죄니 랑렌 이마부 짝꼬미죄 ꯈꯣꯝꯕꯅ ꯆꯥꯛꯁꯪꯗ ꯆꯪꯏ ꯂꯩꯃꯍꯜꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯈꯣꯝꯕꯅ ꯍꯪꯏ ꯏꯃꯥ ꯅꯊꯟꯇ ꯇꯧꯔꯕꯣ ꯏꯆꯦꯗꯤ ꯅꯆꯦꯗꯣ ꯉꯔꯥꯡ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅꯗꯤ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥꯁꯨ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯆꯪꯉꯨꯕꯒ ꯉꯝꯗ꯭ꯔꯦ ꯆꯥꯏꯕꯤꯅ ꯂꯥꯎꯔꯛꯏ ꯍꯣ ꯃꯈꯣꯏ ꯇꯥꯆꯧ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯍꯣꯏ ꯂꯥꯛꯑꯦ ꯁꯤꯅꯀꯣ ꯂꯩꯃꯍꯜꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯊꯦꯡꯈ꯭ꯔꯅꯤ ꯃꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯣ ꯍꯣꯏ ꯃꯥ ꯊꯨꯅ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯏꯕꯤꯒ ꯔꯨꯕꯤꯒꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅ ꯆꯥꯛꯀꯧꯕ ꯆꯠꯅꯈ꯭ꯔꯦ ꯂꯩꯃꯍꯜꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯁꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ 이마 짝꼬부 ꯆꯠꯁꯤ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯃꯣꯏ ꯃꯃꯥꯒ 짝꼬부 ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯆꯠꯂꯁꯤ 이마 이마ꯒꯤ ꯂꯥꯡꯂꯦꯟ ꯅꯪ 이마ꯗ ꯑꯗꯨꯝꯅ ꯍꯥꯏꯔꯅꯨꯕ 이마ꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ 이마 ꯆꯠꯂꯁꯦ ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒꯁꯨ ꯃꯄꯥꯝꯗ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯁꯨꯃꯥꯡꯒꯤ ꯃꯁꯤ ꯑꯃꯗ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏꯅꯩ ꯏꯅꯥꯎ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗ ꯈꯥꯖꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯏꯆꯦ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯤ ꯂꯩꯅꯕꯒꯤ ꯃꯑꯣꯡ ꯃꯥꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯃꯥꯜꯂꯤꯅꯦ ꯀꯅꯥ ꯂꯩꯔꯤꯖꯥꯠꯅꯣ ꯁꯤꯗ ꯈꯪꯗꯦ ꯊꯝꯕꯥꯜꯁꯅꯥꯒ ꯂꯥꯡꯂꯦꯟꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯏ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯂꯩꯃꯍꯜꯅ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯃꯈꯣꯏ ꯑꯅꯤꯃꯨ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯉꯥꯟꯕꯤꯅ ꯈꯪꯅꯤꯡꯅ ꯍꯪꯏ ꯏꯃꯥ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗ ꯈꯥꯖꯤꯟꯗꯨ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯅꯁꯤ ꯂꯩꯕꯒꯤꯅꯤ ꯏꯆꯦꯗꯤ ꯀꯔꯤꯒꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯧꯁꯤꯜꯂꯒ ꯐꯖ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ ꯅꯥꯄꯤꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯈꯣ ꯑꯗꯣ ꯏꯃꯥ ꯏꯆꯦꯗꯤ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯎꯗꯦꯅ ꯁꯪꯒꯣꯏ ꯃꯁꯤꯗꯨ ꯂꯩꯍꯧꯗ꯭ꯔꯣ ꯅꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯍꯤꯞꯂꯝꯒꯅꯤ ꯑꯗꯨꯗꯗꯤ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯏꯃꯥ
ꯂꯩꯍꯧꯗꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯥ ꯍꯤꯞꯇꯨꯅ ꯂꯩꯔꯝꯒꯅꯦꯅ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯁꯪꯒꯣꯏꯗꯨ ꯇꯞꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯇꯝꯕꯥꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯇꯦꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯍꯩ ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯊꯤꯁꯤ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯖꯩ ꯂꯩꯃꯍꯜꯅ ꯏꯃꯥꯒꯤ ꯊꯝꯕꯥꯁꯅꯥ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯌꯨꯝꯂꯣꯟꯅꯕꯗ ꯆꯠꯇꯨꯅ ꯑꯃꯨꯛ ꯊꯤ ꯂꯩꯇꯦ ꯀꯣꯏꯊꯤ ꯊꯤ ꯐꯪꯗꯦ ꯈꯣꯝꯕꯒ ꯋꯥꯡꯂꯦꯡꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯆꯦꯒ ꯃꯆꯥꯒ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯎꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯣꯟꯅꯊꯪꯗ ꯂꯩꯃꯍꯜꯅ ꯁꯪꯒꯣꯏ ꯃꯅꯤꯡꯒꯤ ꯃꯔꯨꯝ ꯑꯃꯗ ꯃꯆꯥꯅꯨꯄꯤꯒ ꯃꯁꯨ ꯅꯨꯄꯤꯒꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯊꯝꯕꯥꯁꯅꯥꯅ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯨ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯌꯥꯗ ꯍꯩꯖꯤꯟꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨꯗ ꯂꯩꯃꯍꯜꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯊꯥꯗꯣꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯨ ꯑꯗꯨ ꯇꯥꯛ ꯃꯨꯜꯂꯤ ꯉꯥꯟꯕꯤꯅ ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯒꯦ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯊꯝꯕꯥꯁꯅꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯀꯅꯥ ꯂꯩꯇꯦ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯩꯔꯤꯒꯨꯝꯅ ꯊꯣꯛꯂꯦ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯆꯥꯛꯀꯧꯕꯤꯗ꯭ꯔꯦ ꯏꯆꯦ ꯂꯩꯃꯍꯜꯅ ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯏꯃꯥꯅ ꯆꯥꯛꯀꯧꯔꯣꯏ ꯏꯃꯥꯅ ꯏꯆꯥꯒꯤꯁꯨ ꯈꯨꯗꯣꯜꯄꯣꯠ ꯁꯔꯨꯛ ꯂꯩꯔꯤꯌꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯅꯆꯜꯁꯤꯡꯒꯅꯦ ꯄꯨꯟꯅ ꯂꯩꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯅꯆꯥ ꯀꯨꯝꯁꯤꯗꯤ ꯆꯥꯛꯀꯧꯕ ꯌꯥꯎꯔꯔꯣꯏꯒꯦ ꯏꯃꯥ ꯏꯆꯥ ꯆꯥꯛꯀꯧꯕ ꯂꯥꯛꯂꯔꯣꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯗꯅ ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯗꯤ ꯑꯁꯤ ꯌꯧꯅ ꯀꯥꯏꯔꯝꯂꯕ ꯑꯣꯏꯔꯦ ꯏꯃꯥ ꯂꯥꯜꯂꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯂꯁꯤ ꯏꯃꯥ ꯅꯆꯥꯏꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯍꯜꯂꯛꯄꯤꯅꯦ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯦ ꯑꯩꯕꯨ ꯀꯅꯥꯅ ꯆꯥꯛꯀꯧꯕꯤꯒꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯗꯕ ꯌꯥꯏ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯂꯩꯃꯍꯜꯅ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯃꯤꯔꯥꯏꯒꯅꯤ ꯏꯆꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯅꯥꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯗꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯨꯒꯅꯤ ꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯒꯦ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯅꯆꯥꯕꯨꯁꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯤꯌꯨꯀꯣ ꯏꯃꯥ ꯅꯆꯥ ꯁꯣꯏꯗꯅ ꯃꯊꯪ ꯆꯍꯤꯗ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯌꯦꯛꯈ꯭ꯔꯦ ꯀꯨꯝꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤ ꯃꯍꯥꯛ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯧꯄꯥꯁꯤꯡ ꯃꯆꯜꯁꯤꯡ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣꯏ ꯈꯟ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯗꯨꯅ ꯃꯈꯣꯏꯅ ꯈꯥꯝꯕ ꯌꯥꯗꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯀꯞꯅ ꯏꯃꯥꯒꯤ ꯊꯝꯕꯥꯜꯁꯅꯥ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯑꯗꯣ ꯌꯧꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯈꯜꯂꯨꯗ꯭ꯔꯦꯅꯦꯍꯦ ꯃꯈꯣꯏ ꯂꯣꯏꯅ ꯀꯞꯄꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯝꯕꯥꯜꯁꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯄꯤꯛꯂꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ